ꯇꯝꯊꯤꯕ ꯅꯣꯡꯂꯩꯁꯨ ꯀꯤꯔꯨꯗꯦ ꯑꯀꯟꯕ ꯅꯣꯡꯖꯨꯗꯁꯨ ꯂꯦꯞꯂꯨꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯉꯝꯂꯣꯏ ꯃꯥꯒ ꯂꯥꯞꯅꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯤꯀꯨꯞ ꯑꯃꯗ ꯐꯥꯎꯔꯛꯄ ꯑꯀꯤꯕꯁꯨ ꯂꯥꯞꯅꯈꯤꯗ꯭ꯔꯥ ꯃꯍꯥꯛꯀ ꯁꯤ ꯈꯛꯇꯅꯤ ꯃꯤꯀꯨꯞꯁꯤꯗ ꯌꯥꯝꯅ ꯀꯤꯔꯨꯔꯤꯕꯁꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯥꯕꯨꯡꯆꯥ ꯍꯥꯠꯂꯨꯔꯦ ꯍꯥꯏꯕ ꯈꯛꯀꯤ ꯅꯠꯇꯦ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯔꯤꯕ ꯃꯍꯥꯛꯇꯣ ꯃꯔꯝ ꯑꯃ ꯂꯥꯛꯇꯨꯅ ꯁꯦꯠꯅ ꯈꯥꯏꯅꯈꯤꯒꯗ꯭ꯔꯥ ꯄꯨꯈꯤꯒꯗ꯭ꯔꯥ ꯃꯨꯟꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯁꯤ ꯈꯛꯅꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯅꯤ ꯍꯥꯏꯌꯨ ꯅꯪ ꯑꯩꯕꯨ ꯉꯥꯏꯒꯦ ꯍꯥꯏꯌꯨ ꯑꯇꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨ ꯈꯛ ꯇꯥꯕ ꯄꯥꯝꯃꯤ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯇꯞꯄ ꯃꯑꯣꯡꯗ ꯉꯥꯏꯉꯝꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯦ ꯇꯥꯔꯨꯕꯗ ꯅꯨꯄꯥꯁꯤꯗꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯂꯩꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯅꯦꯝꯊꯕ ꯐꯥꯎ ꯀꯥꯎꯏ ꯃꯁꯥꯃꯛꯅ ꯃꯤ ꯍꯥꯠꯂꯨꯔꯕꯁꯨ ꯁꯤ ꯌꯧꯅ ꯃꯥ ꯄꯥꯈꯠꯂꯝꯂꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯀꯤꯔꯝꯒꯗꯕ ꯄꯥꯈꯠꯂꯝꯒꯗꯕ ꯃꯌꯥꯝꯗꯣ ꯈꯪꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯅꯥꯛ ꯅꯛꯅ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯨꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯐꯅ ꯃꯤꯄꯥꯏꯖꯔꯕꯁꯨ ꯊꯦꯝꯖꯔꯛꯏ ꯑꯁꯨꯝ ꯇꯞꯅ ꯍꯪꯂꯛꯏ ꯅꯪ ꯀꯥꯏ ꯂꯩꯅꯣ ꯃꯦꯗꯥꯝ ꯌꯨꯝꯒꯤ ꯃꯅꯥꯛꯇꯅꯤ ꯌꯨꯝꯗ ꯐꯖꯅ ꯆꯪꯉꯣ ꯃꯦꯗꯥꯝ ꯑꯩ ꯌꯨꯝ ꯆꯪꯕ ꯉꯝꯃꯣꯏ ꯅꯪꯅ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯈꯪꯗꯕꯩꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯩꯕꯨ ꯐꯕ ꯂꯥꯛꯑꯅꯤ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯈ꯭ꯔꯒꯦ ꯑꯩ ꯂꯣꯠꯈ꯭ꯔꯒꯦ ꯅꯪꯅ ꯊꯣꯡꯒꯦ ꯌꯥꯎꯅ ꯊꯣꯡꯕꯗꯤ ꯅꯠꯇꯦꯗꯅ ꯃꯦꯗꯥꯝ ꯒꯥꯔꯤꯅ ꯊꯣꯡꯕꯒ ꯃꯤ ꯍꯦꯛꯇ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯌꯨꯝꯗ ꯐꯖꯅ ꯆꯪꯉ ꯂꯩꯔꯣ ꯇꯥꯝꯅꯥꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯌꯨꯝꯗ ꯆꯪꯕ ꯉꯝꯃꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯎꯔꯒ ꯌꯨꯝꯗ ꯀꯔꯤ ꯑꯣꯏꯅꯤ ꯌꯨꯝꯒꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯎꯔꯒꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯑꯩ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯏꯁꯥꯅ ꯈꯪꯅ ꯊꯧꯖꯤꯟꯕꯅ ꯐꯗꯣꯏꯔꯥ ꯉꯥꯏꯈꯣ ꯃꯦꯗꯥꯝ ꯉꯥꯏꯍꯥꯛ ꯄꯥꯏꯌꯨꯀꯣ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯍꯣꯜꯗ ꯊꯝꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯇꯥꯝꯅꯥꯗꯤ ꯅꯨꯄꯥꯁꯤꯅ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯄ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯂꯝꯕꯤꯗ ꯏꯆꯝ ꯆꯝꯅ ꯆꯠꯄ ꯃꯤꯅ ꯐꯥꯎ ꯃꯤꯍꯥꯠꯄꯤꯅꯤ ꯃꯔꯥꯜ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯕꯣꯏ ꯅꯤꯡꯏ ꯋꯥꯈꯜ ꯄꯤꯛꯁꯤꯟꯕ ꯍꯦꯟꯃꯟꯕꯅ ꯃꯧ ꯅꯍꯥ ꯎꯔꯒꯅ ꯃꯥꯕꯨ ꯒꯥꯔꯤꯁꯤꯗꯒꯤ ꯆꯤꯡꯊꯔꯒ ꯃꯈꯨꯔꯥ ꯍꯥꯠꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯈꯣꯡꯒꯣꯏꯅꯒꯗꯧꯔꯕꯣꯏ ꯈꯜꯂꯨꯏ ꯁꯨꯛꯂꯦꯞ ꯂꯦꯞꯇ ꯁꯤꯟꯊꯔꯛꯄ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠꯅ ꯀꯟꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯖꯣꯔꯁꯅ ꯍꯜꯂꯣ ꯇꯥꯕ꯭ꯔꯥ ꯇꯥꯔꯤ ꯇꯥꯕ꯭ꯔꯣ ꯍꯪꯉꯛꯇ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯑꯗꯨꯗ ꯃꯤꯅꯤꯠ 5ꯃꯨꯛ ꯃꯤꯅꯤꯠ 5 ꯉꯥꯏꯌꯨ ꯍꯥꯏꯕꯁꯤ ꯄꯨꯡ 5 ꯉꯥꯏꯌꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ ꯇꯥꯝꯅꯥꯅ ꯀꯞꯅ ꯍꯪꯂꯛꯏ ꯅꯪ ꯍꯌꯦꯡꯗꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣ ꯀꯤꯔꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤꯗꯃꯛ ꯁꯦꯡꯅ ꯂꯩ ꯈꯪꯖꯕ ꯃꯤꯁꯛ ꯈꯧꯔꯥꯡꯂꯛꯄꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯤꯀꯨꯞꯁꯤꯗ ꯖꯣꯔꯖꯄꯨ ꯂꯥꯛꯍꯟꯅꯤꯡꯕꯅꯤ ꯎꯖꯅꯤꯡꯕꯅ ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯪꯂꯛꯏ ꯖꯣꯔꯖꯁꯨ ꯏꯪꯅ ꯈꯨꯝꯂꯛꯏ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯄꯥꯈꯠꯀꯅꯨꯁꯦ ꯃꯦꯗꯥꯝ ꯃꯦꯗꯥꯝꯅ ꯄꯥꯈꯠꯂꯗꯤ ꯂꯣꯏꯅ ꯁꯣꯏꯔꯅꯤ ꯅꯁꯥꯗꯣ ꯅꯣꯔꯃꯦꯜꯗ ꯂꯩꯅꯕ ꯍꯣꯠꯅꯧ ꯑꯩ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯛꯀꯦꯁꯦ ꯉꯥꯛꯇꯪ ꯉꯥꯏꯔꯣꯕ ꯉꯥꯏꯕ ꯑꯣꯏꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯁꯦ ꯃꯦꯗꯥꯝ ꯉꯁꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯣꯐꯤꯁꯀꯤ ꯗꯣꯀꯨꯃꯦꯟ ꯃꯥꯡꯈ꯭ꯔꯦ ꯗꯦꯟꯃꯥꯔꯛꯅ ꯂꯣꯏꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨ ꯂꯧꯕ ꯆꯠꯂꯦ ꯃꯐꯝꯁꯨ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯗ ꯄꯥꯕꯨꯡꯆꯥꯁꯨ ꯂꯩꯔꯝꯃꯤ ꯃꯣꯏꯅ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯑꯔꯣꯟꯕ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩ ꯅꯥꯟꯊꯣꯛꯅꯕ ꯉꯝꯅꯕ ꯆꯦꯜꯂꯛꯄꯗ ꯄꯥꯕꯨꯡꯆꯥꯗꯣ ꯑꯩꯒꯤ ꯒꯥꯔꯤꯅ ꯊꯣꯝꯃꯝꯕꯅꯤ ꯑꯩꯅ ꯀꯅꯥꯝꯇꯗ ꯇꯥꯟꯅꯔꯝꯗꯕꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕꯔꯥ ꯑꯩꯅ ꯇꯥꯟꯅꯗꯣꯏꯁꯤꯅ ꯀꯅꯥꯗꯅꯣ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯍꯩꯅ ꯁꯤꯡꯅ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯑꯩꯒꯤꯁꯨ ꯋꯥꯈꯜ ꯊꯣꯛꯍꯧꯗꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯏ ꯑꯩꯅ ꯐꯔꯦꯅ ꯈꯜꯂꯨꯕ ꯗꯤꯁꯤꯖꯟꯗ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯍꯧꯕ ꯃꯇꯥꯡ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯊꯨꯃꯟꯈꯤꯕꯅ ꯑꯩ 9-10 ꯊꯣꯛꯅ ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯐꯪꯈꯤꯗꯦ ꯃꯦꯗꯥꯝ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕ ꯑꯔꯣꯠꯄ ꯇꯝꯊꯤꯕ ꯑꯃ ꯐꯣꯡꯉꯛꯄ ꯍꯥꯏꯕꯁꯦ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯕ ꯇꯥꯕꯅꯤ ꯏꯍꯧ ꯑꯃꯗꯤ ꯊꯣꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯤ ꯍꯥꯠꯄꯗ ꯃꯦꯗꯥꯝꯅ ꯀꯔꯤꯒꯤ ꯀꯤꯔꯤ ꯃꯦꯗꯥꯝꯅ ꯇꯝꯃꯛꯂꯤꯕ ꯋꯥꯁꯤꯗꯤ ꯃꯦꯗꯥꯝ ꯂꯥꯟꯗꯦ ꯂꯥꯟꯗꯕ ꯃꯤꯒꯤꯗꯤ ꯃꯤꯆꯪ ꯌꯥꯝ ꯊꯣꯔꯛꯀꯅꯤ ꯄꯥꯕꯨꯡꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯃꯗꯤ ꯑꯩ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯗ꯭ꯔꯥ ꯃꯤꯀꯨꯞꯇꯨꯗ ꯃꯦꯗꯥꯝꯅ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯍꯥꯠꯄꯤ ꯃꯤꯡꯊꯣꯜ ꯐꯪꯅꯤꯡꯗꯦꯅ ꯃꯈꯣꯏꯗ ꯃꯦꯗꯥꯝꯅ ꯃꯦꯗꯥꯝꯒꯤ ꯊꯋꯥꯏ ꯏꯁꯤꯟꯅ ꯊꯣꯛꯀꯗ꯭ꯔꯣ ꯃꯤꯀꯨꯞꯇꯨꯗ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯃꯦꯗꯥꯝꯅ ꯇꯧꯔꯤꯗꯣ ꯑꯩꯒꯤ ꯊꯋꯥꯏꯁꯤꯕꯨꯗꯤ ꯏꯁꯥꯅ ꯀꯟꯖꯔꯤ ꯑꯗꯨꯕꯨ ꯑꯩ ꯃꯤꯗꯤ ꯍꯥꯠꯂꯨꯔꯕꯅꯤꯅ
ꯗꯟꯗꯤ ꯑꯃꯗꯤ ꯐꯪꯒꯅꯤ ꯅꯪꯅ ꯁꯤꯗ ꯂꯩꯍꯧꯔꯒ ꯑꯩꯅ ꯅꯪ ꯎꯅꯕ ꯐꯪꯗꯅ ꯖꯦꯜꯗ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯂꯩꯈꯤꯗꯣꯏꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯣꯠꯈ꯭ꯔꯒꯦ ꯑꯩ ꯃꯤꯔꯣꯠ ꯂꯣꯜꯂꯒꯦ ꯅꯪꯒ ꯂꯥꯞꯅꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯅꯠꯇ ꯅꯠꯇꯕ ꯃꯌꯥꯝ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯦꯗꯥꯝ ꯄꯥꯕꯨꯡꯆꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯑꯗꯨꯒ ꯃꯦꯗꯥꯝꯕꯨꯁꯨꯅꯦ ꯑꯩꯅ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏꯕ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯒꯤ ꯀꯞꯄꯛꯄꯗꯨꯗ ꯅꯨꯄꯥꯁꯤꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯁꯣꯟꯊꯈꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅ ꯌꯥꯝ ꯁꯣꯟꯃꯜꯂꯁꯨꯅꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯉꯝꯅꯕ ꯃꯥꯌꯣꯛꯅꯁꯤ ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯕ ꯅꯠꯇꯦ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯃꯦꯗꯥꯝ ꯑꯩꯒꯤꯗꯃꯛ ꯅꯪ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯅꯪꯅ ꯑꯩ ꯀꯟꯕꯁꯨ ꯉꯝꯃꯣꯏ ꯑꯩꯅ ꯐꯅ ꯆꯨꯝꯗꯨꯅꯁꯨ ꯑꯩ ꯃꯤꯍꯥꯠꯄꯤ ꯑꯣꯏꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯪꯗꯕ ꯀꯅꯥꯅ ꯑꯩꯕꯨ ꯃꯄꯥ ꯍꯥꯠꯄꯤꯅꯤ ꯍꯥꯏꯈꯤꯅꯤ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤ ꯈꯪꯗꯅ ꯃꯤꯕꯨ ꯖꯁ ꯇꯧꯕ ꯃꯤ ꯀꯌꯥꯝ ꯂꯩ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤ ꯈꯪꯉ ꯐꯥꯎꯕ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯆꯨꯝꯕ ꯎꯁꯤꯟꯕ ꯉꯝꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯍꯦꯜꯂꯦ ꯌꯥꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯤꯆꯩ ꯑꯩ ꯇꯥꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯃꯤꯍꯥꯠꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯅꯣꯏꯒꯤ ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯅꯣꯛꯅꯈꯤꯅꯤꯌꯦ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯕꯗꯅꯥꯝ ꯑꯃꯠꯇ ꯂꯩꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯀꯩꯒꯤ ꯕꯗꯅꯥꯝꯅꯣꯃꯤ ꯃꯦꯗꯥꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯌꯥꯝ ꯈꯟꯖꯤꯜꯂꯦ ꯅꯪꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯗꯤ ꯅꯪꯒꯤ ꯅꯊꯥꯅꯨꯡꯗꯣ ꯑꯩꯒꯤꯅꯦ ꯍꯥꯏꯗꯥꯏ ꯅꯪꯒꯤ ꯅꯊꯥꯅꯨꯡꯗ ꯑꯩ ꯂꯣꯠꯅꯤꯡꯉꯤ ꯅꯪ ꯀꯩꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯤꯅꯣ ꯑꯩꯕꯨ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯗꯨꯅ ꯀꯅꯥꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯕ ꯈꯛꯇꯗ ꯑꯩ ꯀꯤꯕ ꯐꯅꯤꯌꯦ ꯇꯥꯝꯅꯥ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯦꯠꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯑꯩ ꯉꯁꯤꯐꯥꯎ ꯍꯣꯡꯗꯤ ꯍꯣꯡꯒꯦꯁꯨ ꯈꯟꯗꯦ ꯅꯪꯁꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦ ꯈꯟꯈ꯭ꯔꯕꯅꯤ ꯑꯣꯏꯁꯨ ꯑꯣꯏꯍꯟꯒꯅꯤ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯑꯩꯅ ꯄꯨꯟꯁꯤꯗ ꯌꯨꯝꯗ ꯄꯨꯁꯤꯜꯂꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯅꯪ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯒ ꯌꯨꯝꯗ ꯀꯃꯥꯏꯅ ꯃꯧ ꯄꯨꯁꯤꯟꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦꯅ ꯆꯞꯅ ꯐꯤꯔꯦꯞ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯀꯃꯥꯏꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯗꯣꯏꯅꯣ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯥꯒꯠꯄ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯀꯧꯔꯛꯂꯝꯃꯤ ꯇꯥꯝꯅꯥ ꯇꯥꯝꯅꯥ ꯈꯨꯝꯗꯦ ꯈꯨꯝꯕ ꯀꯤꯕꯒꯤ ꯖꯣꯔꯁꯨ ꯇꯥꯕꯅ ꯍꯥꯏꯔꯛꯏ ꯑꯦꯔꯣꯟ ꯍꯣꯏ ꯑꯣꯏꯔꯝꯅꯤ ꯊꯣꯡ ꯍꯥꯡꯗꯣ ꯑꯩꯅ ꯅꯪ ꯂꯧꯕꯤꯔꯨꯆꯣꯅ ꯍꯥꯏꯈꯤꯕꯅꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯉꯛꯂꯝꯃꯤ ꯑꯦꯔꯣꯟꯅ ꯁꯣꯝꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯇꯥꯝꯅꯥꯁꯨ ꯁꯠ ꯆꯠꯊꯣꯔꯛꯂꯒ ꯐꯝꯃꯤ ꯑꯦꯔꯣꯟꯁꯨ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇꯨꯗ ꯀꯣꯏꯊꯣꯛꯂꯒ ꯂꯥꯛꯇꯨꯅ ꯀꯥꯈꯠꯂꯛꯂꯦ ꯊꯧꯕ ꯍꯧꯔꯛꯂꯦ ꯑꯦꯔꯣꯟꯅ ꯇꯣꯡꯉꯛꯄ ꯒꯥꯔꯤꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯂꯦꯞꯇ ꯊꯧꯔꯛꯄꯅ ꯕꯣꯔꯤꯁ ꯍꯣꯏꯔꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯑꯦꯔꯣꯟꯅ ꯍꯥꯏꯔꯛꯏ ꯀꯨꯝꯊꯔꯛꯑꯣ ꯇꯥꯝꯅꯥꯁꯨ ꯅꯨꯄꯥꯁꯤꯡꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯃꯗꯤ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯆꯃꯝꯅꯕ ꯐꯥꯎꯖꯩ ꯑꯦꯔꯣꯟꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯀꯨꯝꯊꯔꯛꯑꯣ ꯃꯅꯨꯡ ꯆꯪꯉꯒ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗꯨꯁꯨꯅꯦ ꯅꯪꯅ ꯄꯥꯏꯔꯨꯔꯅꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯣꯏꯅ ꯄꯤꯔꯛꯂꯦ ꯁꯤ ꯑꯣꯏꯅ ꯄꯥꯏꯔꯣ ꯇꯥꯝꯅꯥꯅ ꯑꯩꯁꯦ ꯁꯤꯗ ꯂꯣꯠꯇꯣꯏꯔꯣ ꯑꯦꯔꯣꯟꯅ ꯂꯣꯠꯂꯣꯏꯌꯦ ꯆꯦꯟꯗꯣꯏꯅꯤ ꯑꯩꯅꯗꯤ ꯅꯠꯇꯦꯀꯣ ꯖꯣꯁꯅ ꯑꯃꯨꯛ ꯐꯣꯟꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯗꯨꯗ ꯂꯩꯔꯝꯃꯨ ꯑꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯇꯤꯀꯦꯠ ꯀꯛꯑꯦ ꯉꯟꯇꯥꯅ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯐꯔꯦ ꯊꯝꯃꯣ ꯐꯣꯟ ꯑꯣꯐ ꯊꯝꯃꯣꯀꯣ ꯑꯩ ꯌꯨꯝꯗꯁꯨ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯒꯦ ꯅꯪ ꯀꯩꯝꯇ ꯃꯊꯥ ꯁꯥꯔꯨꯅꯣ ꯑꯩ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯛꯀꯦ ꯑꯁꯨꯝꯅ ꯇꯥꯝꯅꯥꯁꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯦꯔꯣꯟꯗ ꯄꯤꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯅꯤꯡꯉꯣꯜꯒ ꯊꯣꯏꯒꯁꯨ ꯊꯣꯔꯛꯂꯝꯃꯤ ꯃꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤꯅ ꯉꯥꯏꯔꯝꯕꯅꯤ ꯅꯤꯡꯉꯣꯜꯗꯤ ꯄꯥꯎ ꯈꯪꯗꯕꯅ ꯑꯦꯔꯣꯟꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯏꯔ ꯈꯜꯂꯛꯏ ꯃꯅꯝꯃꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯏꯅꯝꯃ ꯆꯦꯜꯂꯛꯏꯔꯣ ꯊꯣꯏꯅ ꯍꯩꯃ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯑꯣꯏꯗꯣꯔꯤꯒꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯣꯏ ꯇꯥꯃꯣꯅꯅꯦ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯕꯅꯤ ꯅꯤꯡꯉꯣꯜꯗꯤ ꯅꯨꯄꯤꯁꯤ ꯎꯔꯒ ꯏ ꯀꯥꯔꯛꯂꯝꯃꯤ ꯊꯥꯖꯟ ꯁꯧꯒꯠꯂꯛꯂꯦ ꯃꯁꯛꯀ ꯈꯔ ꯏꯪꯕꯒ ꯅꯨꯄꯤꯁꯤꯅ ꯐꯖꯕꯁꯤ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯠꯂꯛꯏ ꯑꯦꯔꯣꯟꯗ ꯃꯃꯤꯠꯅ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯝꯃꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯊꯣꯏꯁꯨ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ
ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯔꯣꯟꯒ ꯕꯣꯔꯤꯁꯀꯁꯨ ꯋꯥ ꯈꯔ ꯇꯥꯟꯅꯔꯒ ꯒꯥꯔꯤ ꯑꯃꯗ ꯄꯨꯂꯞ ꯇꯣꯡꯈꯠꯂꯒ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯖꯣꯁꯅ ꯄꯥꯎ ꯍꯥꯏꯔꯛꯄꯅ ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯈꯪꯕꯅ ꯖꯣꯏꯒ ꯇꯤꯂꯣꯒꯁꯨ ꯂꯣꯟꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯒꯤ ꯑꯁꯣꯛ ꯑꯄꯟ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦꯀꯣ? ꯇꯥꯗꯦ, ꯁꯅꯥꯌꯥꯏꯁꯨ ꯊꯧꯒꯩꯁꯨ ꯁꯥꯍꯧꯗꯦ, ꯆꯥꯛ ꯊꯣꯡꯍꯧꯔꯤ꯫ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯁꯤꯟꯅꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯣ ꯀꯔꯤꯅꯣ? ꯑꯩ ꯀꯣꯛꯀ ꯉꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯏꯆꯥꯅ ꯆꯦꯟꯈꯤꯕꯁꯦ ꯐꯔꯦꯅ ꯈꯜꯂꯕꯅꯤ꯫ ꯃꯤꯍꯨ ꯃꯔꯛꯇ ꯍꯤꯡꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯀꯥꯝꯁꯤꯜꯂꯛꯄ ꯍꯨꯅ ꯏꯆꯥꯒꯤ ꯁꯣꯔ ꯇꯠꯈꯤꯗꯧꯔꯦ꯫ ꯖꯣꯁꯄꯨ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯅꯤ ꯍꯥꯏꯒꯦ? ꯃꯥꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛ ꯐꯠꯇꯕ ꯊꯣꯛꯀꯗ꯭ꯔꯅ ꯀꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗ ꯂꯨꯔꯤꯗꯤ ꯁꯣꯛꯏ ꯄꯜꯂꯤ ꯍꯥꯏꯗꯅ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯕꯁꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ, ꯖꯣꯁꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯩꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯔꯕꯁꯨ ꯊꯤꯅ ꯁꯣꯛꯑꯝꯗ꯭ꯔꯗꯤ ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯣꯏ ꯃꯈꯣꯏꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯌꯥꯝꯕꯨꯡ, ꯑꯗꯣ ꯆꯦꯟꯕ ꯆꯣꯡꯕ ꯊꯣꯛꯑꯕꯅꯤꯅ ꯍꯌꯦꯡ ꯑꯗꯨꯝ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ? ꯖꯣꯏꯅ ꯇꯤꯂꯣꯗ ꯆꯩꯔꯛꯏ꯫ ꯍꯥꯏ, ꯅꯪꯕꯨꯁꯨ ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯦꯅꯦ ꯍꯩ ꯆꯩꯔꯛꯁꯤꯗ꯫ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯀꯣꯠꯁꯤꯜꯂꯛꯑꯕ꯭ꯔꯥ? ꯆꯦꯜꯂꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯕ ꯌꯥꯕꯗꯕ ꯇꯥꯟꯖꯥꯁꯨ ꯃꯦꯟ ꯇꯥꯕ ꯅꯠꯇꯦ꯫ ꯏꯆꯥꯅ ꯌꯨꯝꯗ ꯂꯩꯕꯗ ꯐꯔꯛ ꯈꯔ ꯇꯥꯗꯧꯕ ꯊꯩꯕꯅꯤ꯫ ꯁꯠ ꯍꯦꯛꯇ ꯆꯦꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯈꯪꯗꯦꯗ, ꯑꯋꯥꯕ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯖꯣꯁꯄꯨ ꯊꯣꯔꯛꯂꯗꯤ ꯅꯣꯡ ꯅꯤꯅꯤ ꯆꯦꯟꯗ꯭ꯔꯁꯨꯅꯦ ꯆꯦꯟꯕ ꯌꯥꯕ ꯅꯨꯃꯤꯠꯇ ꯆꯦꯜꯂꯗꯧꯕ ꯅꯠꯇ꯭ꯔꯣ? ꯇꯤꯂꯣ, ꯅꯪꯁꯦ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒ ꯆꯞ ꯃꯥꯟꯅꯩꯗ ꯋꯥꯈꯜꯁꯦ꯫ ꯑꯗꯣ ꯌꯥꯝꯕꯣ, ꯆꯥꯛꯁꯦ ꯆꯥꯛꯈꯣꯝ ꯑꯃꯠꯇ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯣ? ꯑꯣ ꯍꯣꯏ ꯍꯣꯏ, ꯏꯆꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯕꯅꯤꯅ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯊꯣꯛꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯗꯨ ꯆꯥꯔꯝ ꯊꯛꯂꯝꯕꯗꯤ ꯈꯪꯖꯔꯝꯃꯔꯣꯏꯗꯣ꯫ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯒꯦ ꯐꯥꯎ ꯁꯥꯕ ꯀꯤꯔꯦ, ꯂꯣꯟꯅ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯌꯦꯡ ꯐꯖꯅ ꯁꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯅꯥꯌꯥꯏꯅ ꯂꯥꯎꯔꯒ ꯋꯥ ꯉꯥꯡꯉꯛꯄꯗꯣ ꯇꯥꯔꯛꯏ꯫ ꯅꯌꯨ ꯊꯛꯑꯒ ꯒꯥꯔꯤ ꯊꯧꯕꯗ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯈꯪꯉꯕꯅꯦ ꯈꯪꯉꯕ, ꯍꯟꯅꯨꯔꯒ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯗꯤ ꯁꯣꯛꯄ ꯇꯥꯕ꯫ ꯇꯤꯂꯣꯗꯣ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯌꯥꯏ ꯍꯣꯏꯒꯤ ꯏꯃꯨꯡ ꯆꯪꯉꯛꯏ꯫ ꯐꯣꯟꯗ ꯑꯣꯏꯔꯝꯃꯤ ꯂꯥꯎꯅꯔꯝꯕꯗꯣ꯫ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤꯅ ꯃꯥꯁꯨ ꯁꯨꯝ ꯂꯦꯞꯄꯒ ꯉꯥꯏꯔꯝꯃꯤ꯫ ꯁꯅꯥꯌꯥꯏꯅ, ꯊꯝꯃꯣ, ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ꯫ ꯑꯩꯉꯣꯟꯗꯒꯅꯦ ꯃꯊꯥꯒ ꯁꯥꯍꯟꯕꯤꯔꯛꯀꯅꯨ꯫ ꯌꯨꯗ ꯁꯣꯛꯃꯜꯂꯦ꯫ ꯌꯨ ꯈꯔꯨꯡ ꯑꯃ ꯅꯌꯥꯗꯣ ꯐꯥꯛꯇꯣꯛꯂꯒ ꯍꯩꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯅꯨꯄꯥ ꯅꯪ꯫ ꯐꯤꯡꯅ ꯀꯛꯊꯠꯂꯒ ꯇꯤꯂꯣꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯇꯤꯂꯣꯁꯨ ꯑꯁꯨꯝꯅ ꯍꯪꯉꯛꯏ꯫ ꯀꯩꯅꯣ ꯂꯥꯎꯅꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯕ ꯆꯪꯂꯛꯂꯤꯅꯤ꯫ ꯀꯩꯗꯧꯅꯔꯦ ꯁꯅꯥꯌꯥꯏ? ꯏꯆꯦ, ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ꯫ ꯒꯥꯔꯤ ꯊꯣꯝꯖꯤꯟꯅꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯂꯤ꯫ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯛꯄ, ꯑꯗꯨꯗ ꯏ ꯀꯥꯔꯛꯄ, ꯑꯗꯨꯏ ꯂꯥꯎꯅꯔꯝꯕꯅꯤ꯫ ꯏꯍꯦ, ꯀꯌꯥꯝ ꯁꯣꯛꯂꯕ? ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯅꯪꯅ ꯍꯪꯗꯅ ꯐꯤꯡꯒꯠꯂꯨꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯣꯛꯅꯤꯡꯗꯅ ꯁꯣꯛꯄ ꯑꯣꯏꯔꯝꯃꯣꯏꯅꯦ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯑꯩ ꯃꯁꯤ ꯅꯨꯄꯥꯁꯤꯒꯅꯦ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯍꯨ ꯆꯥꯔꯒ ꯁꯤꯈ꯭ꯔꯁꯤꯔꯕꯣ ꯈꯜꯂꯕꯅꯤ꯫ ꯏꯆꯥꯒ ꯌꯥꯎꯗꯕꯁꯤꯗ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯦ꯫ ꯍꯩꯃ, ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯦꯛꯁꯤꯗꯦꯟꯗꯣ ꯃꯥꯅ ꯊꯣꯛꯀꯦ ꯌꯥꯎꯅ ꯊꯣꯛꯍꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯅꯨꯄꯤ ꯌꯦꯡꯉꯤꯉꯩꯗ ꯇꯧꯕ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯁꯤꯗ ꯁꯤꯈ꯭ꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯒꯅꯦ ꯂꯩꯅꯤꯡꯉꯕꯅꯤ꯫ ꯃꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ, ꯂꯥꯏꯅ ꯋꯥꯔꯛꯏꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯋꯥꯕꯤꯗꯧ ꯅꯠꯇꯦ꯫ ꯍꯥꯏ, ꯇꯣꯛꯑꯣ ꯌꯥꯔꯦ, ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯐꯖꯅ ꯆꯥꯊꯣꯛꯂꯒ ꯂꯩꯔꯣ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯧꯕ ꯌꯥꯎꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯑꯣ꯫ ꯍꯥꯏꯔꯝꯂꯒ ꯇꯤꯂꯣꯁꯨ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯖꯣꯏꯗ ꯄꯥꯎꯗꯨ ꯇꯝꯂꯝꯂꯒ ꯃꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯉꯛꯂꯒ ꯆꯥꯛ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯊꯤꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯀꯌꯥ ꯑꯁꯣꯛ ꯑꯄꯟꯒꯤ ꯋꯥ ꯇꯥꯗꯕꯅ ꯈꯔꯗꯤ ꯌꯥꯡꯅꯔꯝꯃꯤ꯫ ꯊꯣꯏꯅ ꯐꯅꯦꯛ ꯐꯤ ꯍꯣꯡꯗꯣꯛꯍꯜꯂꯦ꯫ ꯅꯤꯡꯉꯣꯜꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ, ꯁꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ꯫ ꯁꯤꯗ ꯂꯩꯕ ꯇꯜꯂꯁꯨ ꯆꯥꯛꯈꯨꯝꯗ ꯀꯨꯝꯊꯕꯤꯔꯛꯑꯣꯀꯣ꯫ ꯍꯣꯏ꯫ ꯊꯣꯏꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯅꯤꯡꯉꯣꯜꯒꯤ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯝꯃꯤ꯫ ꯖꯣꯁꯇ ꯀꯣꯜ ꯇꯧꯒꯗꯕꯁꯨ ꯑꯦꯔꯣꯟꯒꯤ ꯐꯣꯟꯗꯣ ꯂꯣꯛ ꯂꯩꯕꯅ ꯇꯧꯕ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯐꯠ ꯆꯪꯂꯛꯏ꯫ ꯋꯥꯒ ꯑꯝꯇ ꯍꯥꯏꯗ ꯐꯅꯦꯛ ꯐꯤꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯁꯠ ꯁꯠ ꯊꯨꯞꯆꯜꯂꯝꯃꯤ꯫ ꯇꯥꯝꯅꯥꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯐꯃꯨꯡꯗꯣ ꯌꯥꯝ ꯅꯩꯕꯤꯔꯝꯒꯅꯨ, ꯂꯣꯏꯁꯤꯟꯕ ꯌꯥꯝ ꯋꯥꯏ꯫ ꯍꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯌꯥꯝ ꯂꯤꯔꯤ ꯈꯣꯏꯔꯤꯕꯒ ꯁꯥꯔꯗꯅ ꯃꯣꯏꯅ ꯅꯨꯄꯤ ꯆꯦꯜꯂꯒ ꯃꯤꯒꯤ ꯀꯥꯁꯦ ꯃꯣꯏꯒꯤ ꯑꯣꯏꯈ꯭ꯔꯅꯤꯅꯦ꯫ ꯇꯨꯝꯍꯜꯂꯣꯏ ꯑꯝꯇ, ꯀꯥꯏꯗꯅꯣꯝ ꯇꯨꯝꯖꯁꯅꯨ꯫ ꯂꯩꯁꯥꯕꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯃꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ꯫
Makha hek yaurakpada mapandagi Borisna machan kauraklami. Ningol su thorai isau sauna. Kaino pangkauda kaurido yam kauzaningkraba khangde. Mingse jigzag lawam tholani mayamna su kauraktanaba. Borisna ensang athong balarokpani simta busalo. Isong na marol ama pele ve manang amako. Tamo su imung da chang toina tro ko pusilakpadi kai kaige. Aingon amu thoda daso. As masi angang si nongamadagi numita fo isau lang hek leradana. Eron gari gi so pairaga mangol da ka khalaklammi. Boris ta soirei. Isau lang leraba angang sida wa hai banang hen tankre. Hayeng aina lawrakanda fazana semdok pirage. Ningol mamit manado pulap yauraga makhwangga mele. Kariba ama si suselai aina to miu hen ge hari bro. Eron na. Kana chelai ba ai bo. Hazipura iba nupi si nangi na trade khoi tamogi ro. Eron na check thalai. Het aside ai nate George kini. Ningol do mai thong lang trick lang thor ai. Ha, da George si kada. Ma di Haryana chat khai dai ne. Nupa yaudana nupi ka mai chelai ba. Eron na. Nupa yaudana nupi chenba kanana yade harage. Suk yaudabadi natte dana hayeng paira dong ni. Advance oina Boris kai gana chenbi ba. Boris na Kara harau lamino ko. Ningol do khanga haidure. As ai di daron gini na I karure. Nupa ani do amukta pulap chapma na ning silaklami. Nahan kay Eron da hinade hairam baduda. Ngasi Eron na nupi chende khangbada harau rakpasida ngaglibani. Eron na Ningol na mabung day ensang do tap mulaga imung da pusilaklami. Mana may manakti ensang do pisinboy lang sinboy tauranga hairi. Se nawala rakpani ensang ni ay na magi manakta wari sarokigi. Hairaga amu chen khalaklaga tamnay manaklaklami. Kamanung changai thong du makhong na gamlaung na maninglom da kauraga thingzilamle phamung da satchong khalai. Inama ngasai aina wa ka haibado sauraga haibado inama saunu ko. Tamna so tamna dong khumlai. Saundida. Daron do khangbra ai di magi oiboi ningdana I thikna karuini aduini. Nokmi ikairap tauraga hairi yamso haraubagi moongni. Oiram dramina inama phamungsa kati ama painaga jap pisanagira mai thadokera inama na thokpat aning tawzaro. Tamna so ipang hepangna yanida chaptraso chumna dum tumge. Ado Dajos to yam tina phabani. Ai imanabi amaso khoi tamol hongme manungda lerami. Dajos ta ngaurini. Aduda Dajos na yadriba. Inama di laiba yam pharabani. Kamai thene ino dadaga. Tamna do kaya changde ningol hanglak pasing ado. Masado tension wanglibani. Nemthadribani hojisu kari pau lenge. Amadi kari tawrakadagi haina kiba phatri. Ningol na masanom laga. Inama how Kaidoragi nasangam da bro. Hakchang kitang nungai ti. Pare adudi potharo ko. Aye khaina may mating pangu kigi. Ngol su thokre. Tamna so mangduna amuk lehauri. Numito chapho yosinba ngamdabani. Tumba sumatom da tumlamdi ningol ga tuminarami. Aduna sumha wakhalga khanba kitang di farami. Ningol gi machin leptaba warida. Uchinna chinna numito hokre. Adubu makuragi fattaba pau amata taraktabana kitangi nemthai. Amukso thina soklamgadra haiduna pathabadi ngamlamde. Mau amani haiduna chelaklabani haiduna so imungi thaba inkhang amata yauramde. Maram khangdabani ngoldi kaino khangdabana imung manunggi problem thokpagira khalakle. Pung tare tarak padwainda barum da iruluza thoraklami. Loiraga masamana tai thoklinge ningol na changsilaklaga tamnagi khudang do pairaga famalami. Dressing table dagi laisa do ising na khara cholhaluranga tamnagi laibakta kitnam sinbirami. Si oidi mau male ado cha tha usila oinama. Yare ei cha oina charange. Cha se kaya thakte ba yumdeso. Ado iraganda ensang se musila o. Ado inama chen basa khanaraga saunaraga loina chenabani aduna inamana ungaga sumleibado nungaiteba Dajo so ngasila ado isidi la ani haibani ai ke so ungdeda
Sum sakpamsinani aini masagi sumaina supa do manmani yade kainomdi tho ekhangi ado kaisu khaluno hojikti no hero la ani no hero da problem solve to bayam thina haibani ensang semras lao nangkum tharamo ai la age hoi adudi la ko ai kumamagi ningol su thokre tamna su matom da wakhal mang bahorakle jor si so ngarang dagi paw hairakti chelakle haiduna leiriba mahakse chelak libra lo libra wakhal tama nati mapokning do irumlumde masa matomda thamoi shu yamna sonthajarami kaino aina tawrisibo kaigino aina asuk yamna kirisina mangla taibagla ai wakhal amata thoktre aina hojik lining oijarise aina khudong thiba da sa se tadringe nangbu uzaba aigi imangna nangna lipaduni nanga thengnaruba mikuptagi nanga lamna khitra haibagi akibase ai adum phauduna lakpani adubu ngasidi nang aigi panthong siso mahi chatlaba mingsel da taba mami gupna mingsel sida kai kibada nang aigi nungsi pasiso mut khitra mang khitra ai kire khangi ai chen ba yaroidaba dasa ama aigi imang da leplari haibaso ningol na tamna bu kawut changlei inama ensang se murasla o tamna phibam khidang semi losan kre awa basing ado hoi laage ningol changsilak laga makhut pai dina chingi yam mole lao changan tana cha seba hairaga namdana tamna bu puthorak lami chakhum da faminaraga chanung thai ensang lo se minarami nga oina thongi ningol na as nupi chelakpase ensang hawbadi yam toina chaba phangi akhoi nama chelakpadasu tamane ensang hawba tum lerei adai luhongba kuidringai dasu ensang ka se haw hong na thong naba haw mangak lerei hawzik na wayam ngangning deda luhongba loikrama matung apam nungsi ihul sisu mai chamai haise chumar bar khang deda thoina nangsu yam khangninga ne kokchen tho odana ningolna aidi chelandi daron da cheni thoisu laknari chelani halakpina phadoi kana tawribani mini nupa phaba yam hai nanguma pangmana ti ningolna mana nupi chen khradi inama aseng ba ilek thadong malibo hazu phawba thamoi se ne ta ba sumam ngam deba phagi gana te ko tamna da mung nok mi onsilak laga akhoi na masi so laibak ti thini fai noi ani di nungsi pantung yore aigi di me bini thoina ho irang kara hausello nupana sum hoba ngai leredi kaida yadoiba ningolna inama wam tangang de kedoragi jarju slaktina supermali yorani aduga horen romance to nai khairongo akhoi di nungsine be matang se am tina chakchei horen aisu itom ta tumjeragi yetpiroida thoina ningol wangang badane break phako ikai ni kai roi khangdabado tongnoba nangi wangang khraga mari chatpido tongno sum haibani inama asamna cha ensang hotnarami nupa ani dudi lairamde chaw thongba loisilakle ironba phutnaba tamna na alondo haiba heita boy kanna khelami nupidu na heita tawribado thongzalda nga tharap nokmi yengliba nupadu na hairi ensang poksem baite chela inina tawrise aibu romance tambidrungei thongba thakba hana tambibana fadoira hoida romance marakta thongba thakbagi chapter yan silaga chatsi kaishu kaide